King of fruit hainariba hainau ase ahan angang khaktana miyoibagi pamjaraba fruit amani marupsing hainau matamda hainau chabase akhoigi isada masing leitana kanaba phangi ngasi jengminasi marupsing hainau chabagi kanabasing se amamam tawduna hainau da digestive enzymes amylases amasung polyphenol jawbana hajam sakti watpa miyoida amasung constipation gi problem oiba miyoida su hainau chabase jamna kanaba phol phang hainau da jawriba antioxidant na colon cancer leukemia prostate cancer dagi miyoiba bu kalli mangonda jawriba carotenoids ascorbic acid polyphenols terpenoids asigumba anti cancer properties singsina cancer cell bu hengalan ba pide hainau da fiber pectin vitamin C mapum phana jawri aduna blood cholesterol bu balance tawduna thambada jamna mateng pangi hainau da beta carotene potassium magnesium hendokna jawbana heart disease dagi amasung stroke oiba dagi su miyoiba bu kalli hainau chabase nutrition vitamin antioxidant mapum phana phangbana miyoibagi immunity bu boost tawduna thammi hainau chabase isagi kuchukumen skin bu nalhanduna thammi mit pu phana thambagi tamak beta carotene amasung vitamin A jamna mathau tai hainau da animak se hendokna jawri aduna tattana hainau chabiradi mit nungai taba mit ki deficiency khara khara tawduna phaki diabetes leiba miyoda su hainau charadi sugar level bu pikthana thammi adubu jamna chang henna chasin bajade hainau da fiber jamna jawbona hainau charaga puk thanduna dum lei chak jamna chasin bangamte aduna weight lose ohaningba miyoi singna hainau charadi jamna kanaba phangi hainau charadi marup sing liver function bu phahalli sam kenba phai concentration amasung memory power bu helalli nungsa saba matamda mapan thokadaba oiradi mango shake glass ama thaga mapan thokpiradi heat stroke nusit asabadagi isabu kalli aduna marup sing hainau matamda nutigi hainau chabiu phangnarasi mathangi video da tabiu jengbiu khangjanbiu isa sengna nungaina leibiu khuramjari